ngasi phongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing myamna thamjagi ahanbada Eastern Express dagi lokosaraga Manipur thugainaba honabada Leingak ki employee yaore MSPCL gi Khunkholal Lupho gi mathakta action lokhatloidabagi maram leibra Manipur mamang saigi me ahumdagi kokil militant singna lusingduna landara khiba madi kokizau community gi oiba separate administration demand torakpada Manipur Leingak ki employee sing yaurabra haibigi singnaba leire Manipur State Power Company Limited MSPCL da Transmission Division number 3 gi Transmission Subdivision 9 da Manager oina Khunkholal Lupho na Manipur thugainaba sarausin bada saruk yaramle mamang segi September 3 Manipur gi Kuki MLA tara Civil Society Organization suspension of operation taunariba Kuki militant singna matamadu gi Mizoram gi Minister Zaram Thanga unaduna Manipur mitai amasung Kuki gi marak thokliba hana sunabigi irang sida mateng pangbinaba madi Manipur gi manungda Kuki jau phurup ki separate administration natraga union territory ama semnaba honabada mateng pangbinaba haijaba leki namit adura saruk yakhiba miyoi singi manungda MSPCL manager oina thawpuriba Khunkholal Lupho yauki hari thajaba yaba mafamdagi thajaba yaba pawgi likhuni amagi matungina Manipur thugainaba honabada hairiba miyoi sauna senare Manipur Leingak ki makhada leiba company amada thawak tawriba miyoi mana Manipur thugainaba honabada saruk yarakpada angak poknare ma ki mathakta sabsabe action lokhatloidabagi maram leibra haina so hangnarakli kumsing English nganiga kungani thoigi July 13 da MSPCL gi executive director HR na thokpa official memorandum amagi matung ina company asigi employee contract ni thoina pugadaba phamsing lakhoke maduda Khunkholal Lupho promotion da transmission division number 9 gi manager oina promotion piri Manipur gi loiba naidana saliba hana sunabi gi thagdo sida mahakumba daita leiba employee amana Manipur thugaina ba hona bra saruk yaramba sima lebak thiba mani separate administration tanbada Manipur Leingak ki employee amana hakthengdana saruk yabra logi matung ina maki mathakta sabsabe action lokhat loidabigi maram leibra hainasu maikei kyadagi hangnarakli atopa pawmana kina thilubagi lupa crore ahum pinaba demand tawrakre hanagi heavyweight boxing champions Mike Tyson haukiba sahida plane amada tongminaba miyema bukin na hanna thilubagi damak yamlaba senpam pound laom gi lising yankai lupa crore ahum gi senpam piga tawri kumsing English ngani ga kungani thogi April thada San Francisco dagi paigada jet blue flight amada tongminaba passenger Melvin Tyson da magna kinna hanna thiluba du atopa passenger amana video namduna leram kibani video footage adu da sahi yang hegatare suraba Tyson na maki sit maning da tongba miwe du da kinna hanna thinbagi footage sing yarongki madura miwe du mamai mamitagi I tarakpagi photo sing su uki thawdo du gi matang da Tyson gi maikei da lepa miwe du na phongdorakpada mahaki tungna tongniba passenger aduna yamna aggressive oiba thawong uthorakpadagi thawdo odu thokibani adumaina ma atopa miye duna phongdorakpada hanagi boxer champion sina sittagi nga thaduna tumsilakpadagi madu tawdana ba hairubada thokiba thawdokni haina claim tawrakhi haiden su pausta makhatari makhasa tharakpoina topa pawmana igilaman ina singani thawaina ponta pikraba Michael Depp amasum khabigi haksang makoina ngaksaramba kadangba ngasi leiron chalagani January 13 English ngani kunga mari de thokiba kadang ban gi lanphamda thawaina ponta pikraba nongthombam Michael Depp oi amasum maisnam khaba mamang thagi kunthra ra Imphal West ki lamsang PS na koliba kadang ban khulgi mathakta gi kuki militant singna bom amadi nongmai kapsinduna satharakiba akan balanda mayukna bada thawaina ponta pikraba nongthombam Michael Depp amasum maisnam khabi gi hakchang sing hayeng makoina ngaksaramba kadangban khulgi Mahadev Singh gi mafmamada lairon chanduna aroiba mathau mangam paltholagani hairi lanpham asida laikhidraba nongthoma Michael Dev sai kunthra Imphal gi palace compound gi kunung laikai haijingang road gi laikhidraba and imogi masanu pani aduga maisnam khab Elias ibomsa sai kungani thu apokpa M himantana sagol tongbo mamang laikai dagini makoi ani ga hakchang sing hayeng rims ki medal sangna post mortem examination toraba matungda kadangban gi Mahadev Singh gi mapmamada ningthina sem sarba khubam da lairon salagani haidi hayeng makoi ani ga aroiba mathong mangam pangthoknaba thorang tawriba sing yauna saruk yagadaba miyamna igilaman ina singani haiba wafam yauna em khaba ibomsa laikidaba thawdoki matangna semkiba
Joint Action Committee Against the Brutal Murder of Maisnam Khaba Ibomsa Village Volunteer Force at Kauktruk on 30 January 2024 na Laingak ki mafamda thamkiba demand singna kuki militant singa thamnarakliba shugi ayaba khutakta lathokpa periphery areas in the state force matik sana thamba Manipur da NRC khutakta satnahanba laikhidrabagi imungda S Gracia madi matik saba Laingak ki thabak piba Kungani thoi suba Assam Rifles khudak talaktopa mara leiba mihar pesing pung nifuga nipan gi manungda faraga matik saba serak pigadabani haiba wafam sing yauri amaromda Palace compound gi konung laikai digi laikhidraba nongthomba Michael Dev ki imungi miyoi singa unarubada makoin hai mak masul manau punna taruki manungda mangna iton ton mani masul manau singna nungsina inau haina kaujaki Michael mangang nursery digi class 6 fawba Palace compound gi Balvidya Mandir Tamlakpurga class 7 digi 10 fawba airport lambi da leiba Bell Academy da tamlaki matungda sangangai gi Harvard School class 11 amasum tiap tamlaklaba matung Manipur Institute of Technology Tagyel da Civil Engineering course tamduna first class ta pass toraki hai Civil Engineering loisilaba matungda MPSC gi examination yauna SSB na singwi gi recruitment examination singa saryanki imungi meke digi lenga ki thabak tawna bo hona si hairubada CLP raga thabak leigadabe saru active service to ina thabak tawgani heramki tuan ba examination singna saru yana mayamba singna phamba dukan yauna imungi thabak tharam singna mateng panglamki masamangna gear yawba cycle amadi e-vehicle sing sem saduna puthoklamki angang oiringai digi mi gi mateng pangbu yauna social work ta thawai lupsaraki football amasum swimming masanada Pamna haujarakhiba Michael Dev me ahumdagi satharakhiba tamthirab lan gi saithing sing urakpadagi lan asigi mayokta miyam gi lupsingna sangsinba khongjang kyada mangjil thana saruk yarki torbungdagi buffer zone takthokibadasu mak yaukhibaga loinana singa tainaba mafam singda leiba khul singi imungda kadang ban amadi kautruk lomda khulnga gi thabak yauksalakibani yumda kuina halaktabadagi masil manaw singna haukiba walking gi taragani thoini panma numita pangthokiba imoinu ira thoni numitadi yumda halau saksamine si hairubadagi yumda halaktuna masil manaw sing punna saksaminaki khwaidagi nuaitabadi mahakna laikidaba mamang thagi kunthra adumaktada mahakpu Nehru Yuva Kendra Sangathan NY KS ki district Advisory Committee on Youth Program ki member oina khalle haibagi surolama Deputy Commissioner Imphal East ki staff amana yumda laktuna pirangki Mapu member khalakibasi social service youth work education culture na singbagi saknaraba miyoi singi category da youth affairs and sport minister Anurag Singha Thakur gi ayaba matungina khanbani hanesu siol aduda palaki hairi adubu mak thawa yaudrba haksang oina rims ki medal sangda laikibana makpo NYKS district advisory committee on youth program gi member oina khalakpagi siol adu uba phangkhidre hairaki hanesu pausda makhatari atopa pawmana January taraga marida nongmaina panmadagi laikhidraba khulngakpa Rohit ki mamana hai amata poksaba isana lebakidamak thawai thakibada hena sakthokchaba pui alka thoksom mamang thagi taraga humdagi nungthulda ningthaw khongkha khunowdagi mapam sa yauna miyoi mari koki militant singna nongmaina kaptuna hatkiba thawdokki nonganbada thawdok thokpam lomda changsinkiba khulngakpa singi manungda yawkiba thinungai awang laikai digi masagi sahi kungani thoi kaktamak suriba pebam Rohit Elai Sanagi apokpi pebam ongbi balana amata poksaba isa nupana lebakidamak thawai katkibada hena sakthokchaba pui haina phungdorakli Rohit ki apokpi na makata na hai me ahumdagi haurakhiba Manipur gi tangdu leitadaba thawdok singsida itatatana aikhogi yumlomda khujairok sanahirok Phubala singna singma mafam singdaki koki militant singna yamna tuna numai kapsilakpadagi khunja singki duna khulgi nupa naha singna singkhong kayada khulngak tuna lairakpada isa nupa su yaukibani mamang thagi taraga humdoida ningtha khong kha khunawdagi misa mari nungmaina kaptuna hatkiba thagdoktugi nonganbara singkhong lomda changkiba volunteer singi manungda isa nupa Rohit yaukibani aduba anakpa mafam amadagi kablakhiba nungmai meruna kokta panduna mahak Rasmidisty da laikatnaramlaba matung numitugi nongalamdai pung anirom tarakpada akhoi punamapu thadoklamlaga sakhibani nongmai maru adu IRB gi camp dagi oigadra natragana koki militant singna kablakpa oigadra haiba khangdri postmortem examination tawkiba doctor nadi yamna nakpa mafam dagi kablakpa maruna panbani hairi thawdo aduda khulngakpa mari sokhi makhoigi manungda ithai nambol amasum sunu siphai dagi amamam yauki thawdo adugi mayokta GAC semduna chief minister da Charter of Demand sing pisinki
Demandsing manungda Leingak Maikei Mateng Pangba, Central Forcing Lautokun, State Forcing a Mut Senjin Bamasum, State Force ki permanent post of Matambidona, Singkong Singa Singapi Senbiba Yauna, NRC Satnahanba Masum, Su Lautopiki demands Yauki. Laikidraba Ruhit ki Apopina Makatan Hai, Ayhaki Isa Ani Katani, Laikidraba Ruhit Angang Nupa Matumdani, Maki Mathakta Masi Amalay Adubu Mayum Pankre. Rohit pu ehakna yamna nungsina sana haina phawba mingau zaduna numit thagumna yengjarakibani mak pu mayu maikai pahlanabagidamak mapubok nabasandra su yum ama saba hopirakibani adobo mitai gi phurupna lanphamasida kari oigani khangdaba phibamda lairakpadagi isanai maphurup kanabagidamak thawai katkibada mama ama oina adukimatik sapthoksaba pu eharaki Masagi sai marfuguma palom surabi Rohit ki mabok nalini na pausi sida hai isu sana yaudrabadi sak saraktabani edubu lana sina isu na yumda hing leglaktaba phanakuire isu lakadaba lamida kyarak hana ngaiduna laikibada hangauduna isu nupa halakpu yauduna aibu aying mama phamda laiganu haiduna yumda tansinbe hek lakhi mangna thokiba numit adusu aingonda manam namhalamlaga ibok yumda sanglo numidang sak saminasi nga sa daba kuire nga tawramu thuna halakani heramlaga satkibani haina tamangki adubu issue gi thawai yaudra haksangdu January 23 rims ki miral sangdagi postmortem examination tawba loiraduna puthaраklaga maki aroiba mathau mangam pangtokre issue gi haksang adu minister Gobidas na Taudang punamak mana pugani haibadigi yanaduna laukibini adubu issue gi surat yoroklaba phawbada Leingak Maikei digi mateng amata fangdri haina phongdoraki atopa pawmana Class 10 examination ki form fill up ti tawkre adubu exam thaba satpada setnana bi uniform de leitri nupi masa mahiroi ani hakthengna ba pawdam seraudagi lanjelakhibi mahiroi ani me ahumdigi kuki lamen besingna mitei de onsingduna atamnana satharakhiba tam thiraba lan manungda mayu maikei sing mai thadokibadagi lanjenaraktuna tungan relief camp singna sangjapam lauduna lairakliba miyoi singa hakthengnana unarubada makoina phongdorakpa wafam sing miyamgi maphamda leptana thamlakpagi makha tarakpada seraudagi lanjelaktuna relief camp da lairaklibi nupi masa anina bosemna lauduna pangthokkodoriba sahi sigi class 10 gi examination da saruk yanabagi dama form fill up ti tawkre dubu examination thaba satpada sena sana bi uniform de leitri haina phongdorakli uniform leijadabadagi wakhal phumangna bana lairik pabada phawba khoijang mangam jadrabi nupi masa ani do hausik wangkai high school da hangli relief camp da lerakibani lan mamang da makhoyani mathangshina sugunogi singtam english school amasum sheraugi united public school tamlakibani Makoi ani hai relief camp da laibadagi lairik amadi boyna singba singdi relief committee gi volunteer singna pibirakle edubo langi saitheng haktheng nana nanglakpana lairik pabada pukning sangna pabadi ngamdri makoi ani gi manungda amagi apokpa kongkham manaudi kuki singna satharakhibe attack aduda lengjumna nongoi maruna panduna soki hari apokpa mapa sokpagi thawdok pawdam laduna manhai me ahumdagi kuki singna mitei da landaba horakpada sheraugi miyamsu mipaiba ponaki irang hoba numit adudagi phanayamna kon tharaba matungda sherau musum sugunu da nandarakibani etek aduda aibu pokpa ipa nongmaina panduna sokani haiba khaluti matamdu da aidi thobal da leiba mari mata amegi yumda leikhi adubu pawdu tabad isada phawkiba aki tujungba singdinga si phawba kokthri examination gi damak lairik ningthina paninge dubu pukning sangbadi ngamdri relief camp dadi mi suyamna lay eduga angang singsu laibanina makoina langlakpada lairik paba su yade rakhi hauziki oina relief camp ki volunteer singna ayuk amasum numidangi matam khaidopiduna lairik takpiri examination thagadaba ekhoi ani akhang khangda tathok tosin tawminai adubu wakhalde adumak sarangnari lairik yauna mathau taba masak sing miyamna mateng pangbiraklabasu examination thabada sesana uniform de hauzu phawu laitri handak su pre-board examination su saruk yakre adu uniform laitabadigi sumnagi firol sing selaga sakhi handak examination asida aroibo oina sesage haina section thamjarakhi school uniform sing koki singna yumai thabada yakre haina mamitama pitaradun pawdam nakhi mangna hai punsida doctor ama oiduna miyamgi thawgal tawningi lana sina thokan khiba misimina kaya amade apokpa ipabuksu nongmaina panduna suwan khibanina doctor oiningbagi wakhalasi sena laijari
स्कूल होंबदगी कुइना लापथोकनरुरबा इमानबी एसिको रिलीफ कैम्प असिदा थेंगनदुना लैमिनबा फंगबगीदी यामना नुंगाय अदुबु इसागी युमदा अथोबा मतमदा हंजिनदुना हानगुम लैबा पामदि लान असिना थोगलिबा मिसिमिना यामनख्रे लेंगाना अथोबा मतमदा लान असि लुसिननबा होनाबियु हाइना फोंदोरखि मथांग मथांग तो तेंतकना थमजरमगे दुगा हौजिक कुइनादि म्याम पाउ मतंग से लुसिनजरगे मसु म्याम पुना नौबा अपडेट ngamina si